Life and Style. Times of Manipur na akhanana Saturday numit khudingi sandokchariba thoram Life and Style. Show sibu yengbiriba pumnamakku taramokchari. Ngasi aikhoigi team na laizariba mafam asi Kangching Mayai Lekaidani aduga aikhoina mayamgidamak khudon tamzagadawriba guest personality asi model amakhakni. Haukiba November gi thada sinkiba beauty pageant the Bukam Literature Face of the Year 2019 haiba beauty pageant asida winner gi title logo ngamlakrabi khoigi model amakhakni haiba model asi mayamna saktakchage Rosia Naorem. Winner gi title si natana subtitle Mrs. Graceful haiba subtitle asi su logo ngamlakrabi model mayam mafam khudol tamjari. Please stay tuned. Rosia, ihan han mamakta dai khoigi show Life and Style asida taramokchari. Thank you. First of all, aikoina question me amamadi set of duna lakchari ko adu ihan han basidi from the whole team of TOMTV haizabadare Rosiana entire notice ki oina represent tawduna khoigi Manipur gi mai su takpiramba ko aduga akoi title ani khaglobo ngamlakpa se aikoina aduki mati harago phongtokchari. Hearty congratulations from our side. Once again, thank you so much for TOMTV team. Thank you so much. Yam nuwaise ado ihan han ba wahang sidi koina maroina Rosia ki pokfam lamdam Rosia gi yam nungshiba ko ichan pi ma khakso koina ngasai interview se houdring ida theng zakreba magi mingsu khangjage aduga husband gi mingsu thambiu pokfam na kadai wai da hai badam pari chumnam tan thambiram ai ha ki pokna phamna yunam leikai nambul mapan ai gi baba gi mingna Naorem Basanta mama gi mingna Naorem Hemolata koi ichini naw mari ne ibung ama duga ai ne second child ne I have young panzare, Janupi Masulay, Ma Jwala, Yankom, do I husband giving na Amazit Yankom, do I father in law, Yankom, Samu, Aduga, mother in law, na Yankom Achopi goes. Young wise, do Maruina, we had that November, the Sinkiba, we like now the Sinkibako, Masigi beauty pageancy, Kanana, Sinbano, Karamba King, the Sinkibano Kayam, Puina the Silly. Masigi pandam haibatare ko maroina beauty pageant si matang da hana thanbidam ai samla pakra thamjage handa kisina second edition ne the Sambuka Foundation amadi Pratishtha Films and Medias haiba organization sina khusam naraga Humanity and Compassion works for domestic violence haiba thimsida pangthokiba event. Okay, yam nuwaise aduga work for domestic violence masisu yamna maru oiraba khoigi thiba bakha oibani hojiki issue dali ko asi haiba beauty pageant sida Rosiana entire Northeast ka represent tawduna chatkiba se masigi audition round kadai da sinki my whole process haitare changbadagi award laurak phawbagi stage ada kari round sinki experiencing dokra thabiram I have thamjage si se audition hairaga mayam beauty pageant tawiba sumaina audition oina lawjai kidre okay akoi notice tagi akoi manga haidi akoi manga na akoi na haidi online da akoi di story 1000 words na based tawraga semaga ko aduga akoi di portfolio khara online da submit tawjabani aduda luckily I oina notice ki select tawraga represent tawjarubani to Manipur we organization sina haidi maru oina pangtho ise haidi sigi organization se haidi sigi humanity and compassion dagi domestic violence sigum bagi maram sida sahi lisan sitna haidi work tawraga la aba organization ni moina handaki sidai sa thibasi face of the year 2019 hai se haidi sigi brand ambassador oiba yaba ko brand ambassador oiba yaba khanbagi tanja ma pipi bane haitare akoi nubi khaida ada akoi se akoi mautara aduleida kenu participate tawe maroina akoigi ngasai haikiba akoigi contestant manga se from Northeast ko manga segi manung da Rosia itom tombu oidoira khala ise oh hoi ai thandana aduga finally akoigi contestant tara ne ba akoi tara se mu Lucknow da
keno tauba event se keno tauba sinbane ado maroina koi event se hoi work for domestic violence kana di magi objective theme amadi leizakre ko aduga maru oiba pandam sing haiba tare masida Rosiana title di lobira e masigi matung tarak pada lokhat ka doriba responsibility sing aduga pandam sing haiba tare kari kari thabak sing di makoina bibira i aduga maroina koina khangjaningi badi beauty pageant asida kari kari round gadi tawhala i haibana sing bako adugi wari experience chalu bagi nungai ba do khathabi akhoi ki se maru oina si pangtho ise pandam se haidi akhoi acid survivor ko acid survivor sigi da hujik se survey tawri haijaba tare okay ado aina lam lapna leibanina information gumba adu gumba aina khara in touch toba yaba rabudi aina helping hand oina tozai angang apikpa chen bagai ada present tobadi ngamjadre aduga si sei da ngasai su haidi production house ama yauja khiba ko Pratishtha and Films Media so adu event numitu dai da moi adum director ke ka myam haidi unaba phangjai oda aina haidi winner gi title phangjabagi moina piba opportunity se haidi hujik tawriba survey sigi haidi films haitare ko movies ama sisima haidi me haidi ai duna opportunity pirak pane ba ko ado akhoi Manipur gi oina sigi kaino si yadaba athingba leibanina ai adugi opportunity dumadi ai reject tawjarame duga haidi any hujiki organization siga samnaraga khutsam na chatpa yaba lambi haidi ai somgi notice ki da oisu hujik domestic violence women empowerment adu mayam tawe ko adu si sida haidi aina chahi ama khaki moi gi brand ambassador oiba na chadaba haidi ai gi angamba contribution khara tawjaraga ai saina haidi mateng pangjage especially young widow haidi ai yum panjare even ai gi husband ai gi family yaurabo haidi adum struggle tawe bako do yam nauna widow oibado haidi adugi da haidi nuai tabagi ko karamba way da kamain toraga haidi moiga khutsamnaraga kamaina chatpa yagani aingondagi kari aina haidi moida sharing tawba yai adugumbado tawjage na ya ma fa thang oigadori yam nuaise ado ada khoigi hariba event asigi manung chana numit kaya no makatang sing kiba oibara aduga round sing se kari kari tawhali event pudi 17 da tawbane November ki aduga akhoi yobase 14 da yowe grooming round dagi akhoi haidi kaino haitare ko haidi video gumba unabagi tanja ko adugumba su haidi kaino sidai sa event sidai sa yauzai haidi opportunity phange ba ko unazaru bagi ko lubagi moigi awanu ngai wari ke ka adugumba ado round se hoi mari leye traditional dagi bridal round dagi question answer round dagi e bagi round na last oi yam nungai se experience sama oi kre ko ado Rosia isagi oina model gi career da sum changsala e lai saringai da gi su tongan be award sing phanglakrabani ko hojing mo oire adum leptri award sing tang mention to view ba no hodana award se kuirabani na ise kau budi kaure do haidi 2011 da ko young women help organization haiba hojiki organization sina pangthokpa kaino beauty contest ama da ai first runners up tazai aduga 2011 orange queen gi best catwalk ki title phangjabe yam nuaise ado hojik si mamang haidi lai saringai matam gi lifestyle ko mo wero pagi lifestyle changes kala dilerungani ado isama model ni na kamaina struggle tawbi bahu koi ba lifestyle thabi luckily hai tare ko haidi ai gi husband gi family ai gi in-laws gi family se ai se han adugumba field da lakpanina moi understand to bi hai tare aduna yam hena haidi problem oibadi aingondadi adugidi khara di safare duga icha pikpa chen bagi adugi problem dumadi thingnai haidi yam wai aina event chatpado ada Lucknow chatpado angang macha yaubun ai rehearsal tawrani thengna halakpa kholakpa da haidi it's a very haidi aingonda yamna haidi tough oiba ko yam haidi challenging oiba haidi puraga chatleba aduna yam wana haidi aina wajabadugi mahaido phangbane haina hajani aju bani koi angang apik pachen bani na ko thalong na basu yada ba struggle tawbiri ado isagi diet kumba dagi
fit oinanabagidamagta kari same sai kamaina maintain tawbibagi diet se thoidokna ai yam hena diet adumaini tawde aduga chabadi yam chade ai go haidi rice kumba chabasi hantharaga diet other supplement to oina adumaina khara chai aduna taba haidi thoidokna ai matam su laite matam su laite aduga bai kaisuk thoidokpa tawde bai gym gumba chattana khotana adugumba maintenance tawde diet diet maruina kari gadi chabi bas akoigi chak se to chaba se ai veg kumba ko aduga boil oiba haidi maru oina ai sangom cham pami tumam dai se sangom thakradi ai tumde adugumba khara adumaina tawi ado hauze ki oina di pageant yaurubagi wari na ma laikre duga Rosia gi mapung oiba lifestyle ko angang hoi family budi chele family gi wari na tabi the lifestyle se kamaina gadi tawiri ai ki lifestyle se hujik se adum hoi yam hard time oi adoi shu haidi god grace hai tare ko haidi adum smooth oina haidi kaino tawdana haidi aina apamba adagi aina tongning base haidi khara makhai adum haidi phangaga chachari hain thamjari ado upcoming beauty pageant sing lakadori ba pageant sing da participate tawbagi manglandi soidana lerangani kari same sabiri national level haidi yauzer rabani na ko ai title am sulor phangjar abani na ai haidi international level da chatke haidi hai plan di tawjari angang sina kitang chawr hoi angang sina khatang chawraga yam nungai se ado khoi gi show si life and style ni Rosia as a model am hoina what is style what is fashion kari thambini nge isa gi oiba wakhalon khara thambiram model oiba haiba se haidi mi khudi mak se haidi model ne haijaninge but it's not that working on ram and working in beauty pageant participating it's not just called model haidi model se akoi haidi yumda laibo egera amada office work tawba mi oigera haidi moisu loina model ne ado haidi way se khena ba ko haidi akoina present tawba akoina isa se carry tawba haidi work tawba gi lambi khena ba moina haidi government ki work tawba akoina mu haidi beauty the base tawraga ada purpose myam loina raga work tawbani ado sigi sida ina thamjaning ba se haidi hoi education sin necessary budi oi ko ado haidi hana budi ai before married life haidi am hena ko life ki kai gi se ka hena ka shu forum de dum punglai de lai ba haidi married life oi gra kan da di hingba se haidi hingba se yam ai gi apamba ngang tawba yada ba ko haidi society gi shumba haidi tight myam ama lai ba yada ba do fashion hai se haidi mayam na di khalle haidi even ai phauda haidi ko ai se mayam na haidi nang phanek haidi oi left hand oi khole du change so kholo hai haidi fashion hai se akhoi gi traditional attire se set la su ko haidi akoina kamaina present tawi akoina kamaina carry tawi akoina haidi akoina puri ba akoina tawi se haidi just akoina celebrate tawjaba hairadi ko haidi akoi traditional dress ka haibasi am phajaba botne ba haidi mayam da represent tawba haidi international level da hai akoi gi dress se uba kan da haidi everyone is fun haidi ko stay tawraga yengba do haidi adumaina oi ado it's not haidi gown set ba jeans set ba even ai set le hujing mo wer su set la so it depends on times situation dugu pa oi aduna adu set pa duna ai do haidi fashion ni ai model oi ba gi set pa ni haiban achada ba haidi mafam matam gi matung in ai haidi fashion je follow to sai haijamda matang chana na haiba tare ko ado Rosia gi khara thambiu hadi fashion se dum carry di tori huzik thambi ko matang ga jana chuna na dress dum casual set pa yawi traditional set pa yawi other than that karam ba khigi isana pam hai tare ko makeup kum baga di tau bibra isama model makeup se makeup to basi gi ai gi khwai da gi jawba problem oi re haidi ai se haitabagi haidi haining ba do ai ai khandi course macha ma chathoke khotke na pamjara so aina haidi haitabagi ai se ai mention tawjaram dre mamang da ai se airline da su ko chahi ani hum ai work tawjarame haidi
jet airways da cabin crew oina even adugi matam da bukta ai di ai ki bagi ko grooming gi section je ai mark se pura nil ne ba ki da bagi hai da bagi ai gi schedule matam ai gi flight time da hai di ai na ki da ba ki dram ni na hai di ko di yam hectic oi do hai di akoi gi duty do adugi matam da koi senior na ga hai di ai to ki je na ko duty loira kan da pusal laga ga kebi ba myam thengna je ki da bagi koi ai केबो बुदी याम पामे दो आई हेट बगी अदो रोजियाना कोगी रोजिक मेकअप की ट्रेंड से लाइको मणिपुर दा तबना तबना डिफरेंट काइंड्स ऑफ मेकअप हाय तारे मयाम अमा लाई मेकअप से एसेंशियल ओय काइना खनबीब्रा होय नुपी म ओयरदी ओय हाइदी मेकअप से हाइदी कॉन्फिडेंट लइबा मेकअप यावर कांदा अदुमाइना फावे आइनादी अदो इसागी पांबा मचुगदी खा थम्बे कई कई मचु आइगी पांबा मचु से हाइदी खरा डल ओइबा पामे आइसे हाइदी खरा इंगबा को पिंक कलर गुम्बा व्हाइट गुम्बा ब्लैक गुम्बा अदुगा ग्रीन सु पाम अदो एज ए मॉडल नमा ओइना को हौगलकली बा नहारोल सिंग दगदी मॉडल नमा ओइगे हारगदी होइना साइ थम्बी खरा याम फजबा कोन मनी मॉडल से मी खुदिमक मॉडल गातनी कॉन्फिडेंस लाइगदबनी सु थम्बी को अदुगु ngसाइगी ब्यूटी रोम द पुसलागा कोइना प्रेजेंटेशन तबो मतमदा मी अमदा चेनगदबा हाय तारे को मॉडल ओइनिंग बसिंग करी गदी थम्बी याम हाइदी अइना सु फंगबुदी फंगजगरे याम ग्रेसफुल ओइबा को अदुगा हाइदी caring dagi love se yaudi haidi anything kaino se kaino tawe haije baidi hujiki trend sida haidi model inkhala iba generation sing se haidi akhoi gi matam du ga yam khenai hoi competitive pudi yam oire hujik adoi shu haidi discipline manner gumba se khatam wat prain ai khanjai ba ko ado si se haidi discipline manner se yam important oi haidi akhoi na mayam mamang da khoi se present tau doi ne ba ana haidi manung dagi si sing si loina yaurogadi adum reflect tawraga haidi mana chatning ni ba line du da haidi ayong na chatpa ngamgani haina ai thamsa achumani roziana thamiri ba wafa mase do ngasai roziana pandiki ba matamda ngasai gi beauty pageant ko lukam literature bukam literature face of the award haibasigi masigi title si ambassador ma yengak pane ba dumaroina acid attack survivors ko makhoi gi dama tungan tungan ba thaudang sing lobi ga dawri ada offer ma la e na su thambi kre roziana masida reject tawrambagi isada nungnang ba nungai ta ba regret kum badi lai bibra regret se hoi aseng maki ai haizau haidi hoi lai haidi golden opportunity ne ba si se haidi ai gi career semba adagi haidi moina piri ba thim haidare ko sem dori ba movie do haidi yam lemjaningai oiba ko haidi mayam ne hek tauge haibada su haidi aishu adu ma phangni khotni haibado haidi hana budi ai idea laiti adugi di oina adu moi adu do idea lermadi ai khoi smaina yawba yaroi khotloi ka hairamadi aishu haidi moina into engine tarumba sigai ba okay adu do haidi adugi chance mang ki badu aishu sum nuai jade haidi aishu kaigumba khara ko haidi keno tawbado pamjabani na ne achumani ko roziana thamiri si haibadi hari badu gumla yamna fazakraba movie du da ek tawbagi golden chance phangak pasi roziana reject tawbi kreba this is really unfortunate adugu lakadoriba matam singda tongan do sagi hena phaba opportunity lakpasu yai ko aduda su roziana chalubu matamda afabada oiba ngambiu haibu afamasi su TOMTV gi market gi thamjagi maroina domestic violence kasu khara mari leina ba haiba tare haukiba matam kharagi mamang da ko Priyanka Reddy Hyderabad gi haksu victim mo okre ngasi domestic violence nupi da thoiba crime singa su yamna mari leina re asida kari phaubi kari thambini tasengna isada thokpa chap manai hena phaujai haidi moi family mama parents na haidi phauram gadaba keno torom gadaba si se ai yam nungai jade do haidi si se aina haijaning badi ko si se kamaina lephan gani kamaina fight tawgani kamaina stop tawgani haibase haidi khoina di haidi kaino mayam piba survey tawba adu hai ado si masu oiraga ko aina haidi akhoi gi government da ko haidi ai si gi tanja se loraga haidi ai wahai khara haidi thamjaninge ba rapist sing se haidi si bagi death penalty piba
हाइदी डेथ पेनाल्टी से पीरगदी हाइदी सिगी चांग से आई वाखन लोंदनी को आई खरा मखैदी हंधरकदरा हाइना खंजे अचुमने अखोइगी तोंगान तोंगान बा खलाउ सिंगदी लाउरी सर्वे को कईगिनो दा हाइदी रेपिस्ट सिंग दी बोक्ता हाइदी लॉयर एडवोकेट मोय हायर तवे हाइदी अखोइगी डिफेंड तौनिंगाई अखोइगी हाइदी अखोइगी ngakthoक पिनबा लैबा लो से सीना बोक्ता हाइदी रेपिस्ट सिंग दुगी मोयगी फोर द लेपगा हाइदी केस फाइट तौबगी हाइदी सिचुएशन से लैबनिना आइना गवर्नमेंट सिमा खतंग हाइदी आई रिक्वेस्ट तौजनी यामा चुमने मसी अखोइना सुदम तोइना तोइना दि ताइ को सर्वे बयाम म चटली तोंगान तोंगान ऑर्गेनाइजेशन सिंग दि खलाउ कया लाउरी को मसी रेप विक्टिम से नो नो मगी दि सुन हेंकलकपा मसी मतंग जाना रोजियाना सु थंबिरि बवा फ मसी याम चुमी नुपी से खोगी इक्वालिटी लैरे लैरे गदि हारग फंग फंग द बसी लाइबक थिबनि हाइजगे अफबदा सु ओइजरसन हाइ बवा फ मसी थमजगे दुगा शोसी लोइसलम दाइ स्वाइस द क्विकली को रोजिया गी तंग पाम पाम द का थंबिरमु रोजिया से मॉडल मदि ओइजै मौ मोय बगी चप चाबा थौदांग सु लौबिरि को चाक थोंबा खतपा इंजांग मथेल थोंबा खतपा खोगी मौ अमना लौगदबा थौदांग से चप चाना दम फॉलो तौबिब्रा तौजै हाइजबा तारे अदुगा खैनो तौबै हिसिक हाइदी अंगांग नुंग यावबगी खराबुदि एंगोंदा प्रॉब्लम होय को अदुगा मोस्टली अइना अंगमबदी लोइना तौवे अदुगा अइना कैगुंबा खरा थमजनिंगबना हाइदी अखोइसे नुपीना को नुपीना अखोइ नुपी मसेन से हाइदी याम हाइदी हंधना येंबगी टाइप तौवेबा नुपाना येंबा नतबा सिसे हाइदी डोमेस्टिक वायलेंस अदु होय अदु बुदि लैरे अदु हाइदी नुपीना हेना को डोमिनेट तौबगी टाइप ता हाइदी नुपीना नुपी सिगी ओइना हाइदी अगेंस्ट ngang cover तौबगी महुता हाइदी नुपीना नुपी सिगी फीलिंग्स खनबा से याम वाले हाइदी एनी केस ओइबा याय इवन आइगी डोमेस्टिक वर्क तो ओइबा याय अमदा ओइबा याय हाइदी माना ngam कैगिनो ngam कैगिनो दे मीगी लाइफ दा सुम इंटरफेयर तौबा खोटपा लै सुम हाइदी थेंगना जै को सिगुम्बा से तौहनजनिंगदे हाइजन अदो गसाई खोगी शो सि हौरकपा स्वाइदा रोजियाना यामरोइबा वाफम करा थमलिखि लाइफस्टाइल सि लैशारिङै दा तौरमबदगी रेस्पोंसिबिलिटीज मयाम ब हेंकलकले मौ ओरकपदगी उनिंगबा कयाम मसु तौबो फंगदबा अदगी तौरोइ कायना खनबसु तौदबा यादबा को मसगी मतंगदी करी करी गदी थमलिनि हाबदि हौजिकि विथ टाइम एंड सिचुएशन चेंजेस खोगी इपाई पुना थमबिरमबा अफबा कल्चर मयाम मसु खोइना ngakani तौबदबु अखोइना तौरोइदबा खरसु खोइना चेंज तौबगी मतम ओरब्रा हाइना सु खनजै को एज अ मॉडल स्ट्रगल सु तौबिरि करी करी गदी थमबिनि अइना हाइजौ हायरगदि को हाइदी अइ इसामा हुजिक मौने दोइसु अइगी ड्रीम अइना पामजबा अइ हुजिक पोक फॉलो तौरी हाइदी विथ हाइदी अइगी फैमिली गी दगी अइगी अंगांगी अइगी इन-लॉस की everything हाइदी मैनेज तौरगा को सिसे हाइदी मी द डिपेंड तौवे हाइदी अइना बु पामदी अइना तौगे खल्लदी को हाइदी एनीथिंग अइ ngam हाइजनी अदुना हाइदी अइगी अपामबा अइना तौनिंगबा पैशन दो अदुम फॉलो तौबियु as well as हाइदी फैमिली गी कैगी सिंबा सिसु हाइदी कैनो तौ दबा यादेबा हाइदी शेयर यावरगा को सुमाइना तौ हाइजनी manage to balance balance amada thamaga yam nuwaise rosia gi kwai pamba mathil ma thambiuni aina khwai dei pamba mathil si hawai thongba karamba hawai oigani hawai se mung dal yam pame aduga thongba da kwai gi khoida saba ko si hinjang se thongba se aina thawai tana thongba hai ga di khanbi ba nungai saba aina thawai tana haiba se tharoi thongba yam hai tharoi thongba yam hai recently thonge ko adu atai adu madi yam hai tharoi thongba duga aina kwai pamjaba se hangam thongba su pame pako do hangam thongba se aina thongba haitaba irai su lairaga ne thongba haitaba do aina chaningi mong do tadaba dugi problem face tawe ai oi non veg to di garam mani pam non veg se ai duck pame hatare ya no ai se to koi gi kwai pamjaba machu ko as a model am oina thabiu ai se ai green haizarage asanga man se khara pam ngasi asanga su se le ko ai su se cheraga la khi mane rosia oi da du rosia su chap chana na hai tare mase coincidence li green adum set piri hoje je koina phamjari basi rosia gi cafe gumba hai ba tare ne ko se isana su green ma su pam me na hai biri dum sit su yam phazna sili ado koina wari se continue to boina isor bu thaja pi bara kari maram gi no tambi isor se thajai hai badi maru oina koi gi lining thau ko lining thau maitai gi haidi yam phajaba
culture neba khoi lining those hoi isor se ai Christian miraiba adegi Krishna ning da ba ai leizade adugumba di ai adum haidi church ka ruba su yawi ai leisai ngai da adu haidi isor amatane ba moi di just haidi moi gi sayon do haidi akhoina khangjabada tajabada ko tamjabada dumaina hai ado Krishna gi celebration da so dum ai adum attend tawse ado haidi ai gi oina follow tawjabadi khoi lining those follow tawse isagi hobbies kara thabiyo model gi career sina tabida ko kari kari ai gi hobbies se music taba se am pamje taba dangra sakko so hedi sak pa se ai hoi kaino hai tare bathroom singer gi type hoi adu ma hi sai sakpa pa me duga cooking su dum pa me ai cooking haidi makal gi ai try tawraga thongba ko haidi different taste haidi puthok ngai penu dong ko khop adu pamjai hadare ami Rosia Manipur se haidara bani tongan ba hiram sing da ko koi si mayam da sak ta kan mayam na su khangda biri ko hi himalay pa kang lai pa sa du ki matik phasai ko Rosia da kwai ligi chawk thok sa ningai oi ba haitare masigi area ma se leram ba gi ai kwai ligi chawk thok sai kai na ni na hangaga di ai na su hangjari ko kari thamni kani akhoi gi dress se haijaninge ai haidi akhoi gi dress se setlaga anywhere chatpa kanda ko haidi yam proud oiba phaweba haidi mayam naga yenga aga haidi even akoi celebrity ne khangdra su ko akoi gi dress ka se setla chatpa sida haidi photo na minasi photograph adu to bai film lakpa do haidi akoi gi culture se adu ki matik phajai akoi gi dress se haidi atumaina thamjani how ki ba koi gi beauty pageant da so adu lai kai di haidi traditional dress set pagi round gi dong cha ba su lai bi khibra lai traditional su set le duga bridal round sina haidi pot loi ma ti aina pu ba ngam haidi set pa hi roi dam ina koi gi maitai gi mapa nai ba set laga ka jeng lai upa adugumba do tawse yam nungai je koi gi dress pu so adama phapla utpiram ba ko lastly koi gi ngashi gi so life and style yengi ba viewers sing da Rosiana thamoi gi ba wafam khara ang thambiramu ngasi gi show sida koi gi yawi ba ko wari mayam ama sanna zabasi su koi na so nungai zari gari thamlining ai se mayam haidi suba nomba kan bi ba ko dagi afaba chinjak chabi ba afaba wakhan khan bi ba duga haidi uwa se yam kakthat le ba hoje haidi duga haidi mayam social media da uwa thabagi uti utpa ma se kamaina life ama hinghan gani haibadi khangdaba even ai gi husband se su ai sida mention tawjage ai husband se ma se haidi businessman ne ko ma se ponbi haiba kaino se restaurant se gi ma se owner ne haijabada haidi husik akoi husik phangni se se haidi greenery oiba pamba sina su haidi akoi ni se haidi life partner oina baina haidi thengna bani haijaninge duna uwa se yari gai thanjaninge haijani yam nungai jai tumna lakadori ba punsida Rosiana tawra thabak sina sumai pa ko oirako matung da su khudum chaba sing si lawmi daraga amuka su wari watai sana zabagi tanza du lawjage ko asigi oinandi kaina nabagi yatana du nizage wishing you all the best Rosia thank you so much all the TOMTV team and all my people thank you so much ngasigi oinandi matang asida life and style gi episode en sinjage mathangi chayol mathangi thangzu numita anoba personality ama puduna lakjage madamadu fawbagi damakadi kaina nabagi yathang nizari